Haukiba pung kunmari asigi manungda security force na tongan MAFAM SINGDAGI lona Thingkhraba Lalhoulup ahumgi Sympathizer ama Yaona Punna Meeoi Fagatpa Ngamkhre ngarang Manipur police ki team amana Imphal West District ki Patsoi police station na konba Yurembam awang lekaidagi KCP People's War Group ki Sympathizer ama masagi mayumdagi fagatkhre fagalaba Meeoi adudi Laishram Romeo Chahik Yankhai mangondagi Maru manga yaba magazine amaga 7.65 mm gi pistol ama 7.65 mm maru tara yaba box ama pistol holster ama Aadhaar card amaga fangle hari numit asimak tadasu Kakching District Police na Kaksing Irum Mapaldagi KCP People's War Group ki miyamdagi senkai thumkai tobada chenaba Meeoi amasu fagatkhre fagalaba Meeoi adudi Naurem Prem Kanta Singh Jai Nimfum doi surei amaramda Vishnupur District Police na tidim lambi gi oksong bungda hang Mahindra showroom manakdagi Pripak Pro gi Meeoi ama faraba Meeoi adudi Thoksom Sanathoi Singh alias Chongthoiba Chai Kunmari mangondagi mobile phone ama Airtel gi sim amaga Aadhaar card amaga fangle atopa Pripak Pro gi Meeoi amasu security force na ngarang Imphal West ki Uripok Khuman Them Leikaidagi Fagatpa Ngamkhre fagalaba Meeoi adudi Salam Sitol Zit Singh alias 70 alias 7 Kumar Chai Kuntra Taruk Mahak asi miyamdagi senkai thumkai tobada chenaba misakni hari mangondagi mobile handset amasu fangle hari amaromda Imphal East ki Public Hospital manaki hata golapadi dagi Manipur Police na lona Thingkhraba RPF PLA gi Meeoi ama fagatpa ngamle hari fagalaba Meeoi adudi Waikhom Ibungo Meitei alias Mangal Chai Kun Teruk Surei Mahak asi lenga ki Loishang Singh School College SINGDAGI senkai thumkai tobada chenaba misakni hari nakal amadana thasige taratareta security force na Nambol Police Station gi Leimaram Canal Manaktagi PLA gi Meeoi amasu fagatki hari fagalaba adudi Thoksom Ajit Singh alias Nanau Koi masagi Jai Nimfu Surei mangondagi Zio SIM amaga handset amaga fangle hari